Mapung fana kulai paiba kuki militant singna mara leijadaba lambi da gari tongduna chatpa mioi singbu khamduna gihan khanghanba amadi Imphal Ukhrul Road phagat hanbagi thabak suriba mioi singbu gihan bagi thabak chathai haiduna tangkhul nagalong TNL Ukhrul headquarters na akan mamong da condemn tawkhre lonana matung da amuk hana asigumba aki akhang pibagi thabak chatharakan haina warning pikhrei Tangkhul community ki khwaidagi chawba lup TNL ki vice president RS Jolison na thadorakpa cherol amana Kuki militants na Jackson Warol asi piraduna hai militants na thilhau kaya rakta mi bu sauning hanba amadi mi gi karimata khandaba mawongda thabak taraklabasu tangkhul naga community di khangduna lakpani asumaina aranba thabak taraklaba fawpada lamdam asida ingtapa fibam kai haningdabagi yariba makai phathaduna lakpani hojik manipur da leiriba charangnaba fibam asida kaya rakhana khoshawna halaklabasu ingtapna leiriba tangkhul naga gi lamda asigumba miyamda apanba piba thawong asi khudakta lepna ba hairaduna TNL na khanghalakle Karigumba makoina hauja kaihorakpadigi pamdaba thodok sing thorakpa tarabadi madu pumna maki tekchak kaihorakli bakangpuna pugadabani amadi makoi khaktana thorakpa thodok wathok singi responsibility pugadabani haina TNL ki vice president makha tarakle Gerald asna hai Ukhrul Imphal Road ki paring da khundariba kuki khunja singna asigumba thodok sing asi hakchinna logadabani amadi matungda asigumba thodok amuk hana thokhalloidabani natraga di khunja sing su chapmanana tekchak pugadabani maram aduna khulai paiba militant sing natraga myoi ama natraga khara natraga kangbu singna asigumba mathong huktaba thong khudakta lepkadabani haina TNL na akanba Jackson Warol thamlakle